Lanai Hospital Singda PMJAY amasung CMHT gi makhada cashless treatment adumak Chathanaba Manipur dagi Lok Sabha gi MP Dr. Angomsa Bimol Akoijam na Association of Healthcare Providers India Ahpi-Manipur chapter da appeal Toukhre. MP na Ahpi-Manipur chapter gi President Dr. Palin Khundongbam da thakibai bocherol amada PMJAY amasung CMHT gi makhada lamdam asigi patient singda cashless treatment gi khudong chaba adumak makhata na fanghanna appeal Toukhre. Scheme asigi makhada private hospital singda patient sing lying kibagi aton ba senfam pithoktana panduna leibagi matangda lumna lawrduna Union Health Minister na hiram asigi matangda pukhatlatuna issue asi athubada loisinanaba taksankhre hairi. Scheme asigi khudong chaba patient singda piba lep kibana chawna khudong chadaba Thokhangani maru oina atu akai gi amadi tangai fadaba ana layengda hena khudong chahaloi lamdam asigi luraba tanja sida patient singda mating pangbagaloinana atat akham leitana ana layengi khudong chadaba fanghanbagi mathau taba patient kaya leiri haina MP na thaki bacherol aduda makhata na fongdorakli.